BJP na luchingba NDA lenga clerk fadigi right to information ek kichana kanglon kaya semdoktuna ek asi makhada Miyamda Piriba Khudongchaba kaya Manghalaknaba Masak Oirakli haina Mpcc na maral shirakli Right to Information Act chana halakpa chahi kun subaga mari leina India pumbada Congress Party na numit asiga mari leina tongan mathorom kaya pangthokpagi manung chana ngasi Imphal gi Congress Bhavan na pangthokpa paugi mifam amada party sigi senior spokesperson N Bupen da maiting na hai UPA lenga claiming ay the same kiba ek asi haukiba kumjal lising ani tarama pandagi semdok semjin tawduna ek asigi fazaba chana kanglon kaya manghan khrei madugi manung the information commissioner gi thabak paibagi matam adu chahi manga oiramba adu chanahan khidaba masigi mota center lengakta madugi sakti adu pithokiba amadi digital personal data protection ek ki makhada leirabasu risk kamari leinaba oirabadi personal information disclose toba ya halamba adu inkumza lising ani kulhumdoi dagi yahan khidrei masina maram oiraga miyam na khangning mawafam kaya khanghandanaba maram oiri haiki Amaram the Center ki Information Commissioner amadi State asig Information Commissioner singi thau pugadaba sing haptana leiri asingma mayam asina miyam da sakti piba ek asi marai chaithana na maram oire haiki maram aduna mamang da leiramba chana kanglon asi amuk hanjil handuna miyam da wahang hangadaba chingnaba amadi apan ba yaudana paukhum phang mangam halo masina senja tumja gi thabak sing muthatana maram oigani Pending Lariba Paukum Singh Pitokna Bahona Badanatana, Manipur gi Oinaso Information Commission gi Lariba Awata Passing Mankat Pio Haiki. Information Commission si dai koina case mayam ma tharak pasi 2024 ki June bhaubada case hajik laiba appeal complaint mayam ma laiba se masi pending da lotion da laiba se lakh mari ge lising manga ni hai basi 2019 da oiramba masing dudagi adudagi hena anirak oina haibadi 2 times double hena henjelakli masidagi koina RTI tharu matamda Mayamasu Pangide. Madudagidi ngasi su Bharata, Manipur su talked about the RTI activist Singhu Hatpiba, RTI activist Singhu Damka Taroka jail arbitrarily Namjan Biba, Masugumba etek Sataribasi, Mayama Yame, Timidaganatra Sat by the power ahead of the United States, Amasu European Union gi Levak, Deskaya, Amada Levakaya, Amada whistleblower Sibu, Akoina, Asugimatik, Masibu Sakang Biri Haraga, Makoibu Nakpi Shenbiri, Edu Koi Levak, Bharatadi. Sri Narendra Modi ji lakhi ki UPA Congress ki matamda ek koina parliament pass toramado madu thawing ki sana handagi mong da thambiduna whistleblower singi protection se pibidana lairi aduna che da khak lairaga law oina onthokpidaba rule oina semidaba se masigi live thibani